Manipur Praja mayambu aina bye bye numit sida 2025 gi 31st December ngasi sida thado luchingba ama oina sida aibu leiba smaina punba haibase aina yamna nungaiba feel ama tawjai 2025 sida yamna Manipur gi puarida lehogadoba maroina thadauga Manipur da yamna tinnarakpa haitare Meitei Thadau and Meitei community understanding landmark achievement phangba ngamki March 7 8 adwaidagi handaki chahi sida Delhi da Meitei lines ga Thadau in P Manipur na community understanding meeting ama pangthokhiba ngami adu matamduda Manipur Praja mayambu yamna skeptical Pagadra Paroida Kamain Togadra Karino Thadau su kuki ne kuki su Thadau ne Chapmanavane Kari Togado Kamain Togano Hana Yamna high tension the lading sida Akoina Pangtoi Adu Makata na Arambai Tengolga Thadau in P Manipur na Guwahati da meeting Amuka Pangthoki Adu Makata na finally 6 August 2025 sida Thadau in P Manipur ka Manipur CSOs maroina kokomi amuko folks aduga Arambai Tingol yaw na akoy na meeting pangthoki say sida akoy Thadau gi perspective sisu Manipur crisis amada akoy gi perspective su tabidradi Manipur Prajana justice phang ngoi haina akoy su thoki thola kan sida Manipur CSOs mayam jina akoy Thadau gi perspective mayambu yamna patiently tabiduna akoyi version haitare akoina khangba mayam singsu tabibagi maram oiduna ngasi chapmanaba lon ngangrabasu chapmanaraba sagei oirabasu or chapmanaraba khun oirabasu Thadau gi identity ama oina khwaigi masing yamjaraba Meitei na Thadau bu ngasi accept to bibasibu it reflects the true spirit of Manipuriness haibadu a thamjaningi akhoi hojik so hanthade yamna positive oina lei kuki na moigi mathau adum tawkhigani separate taliba violence tawkhiba terrorism activities tawkhiba mayamdi moigi pandam dina moi dum tawkhragani adugi do Bharat Sarkar Manipur lengak Manipur government gi mathau ne adugi do kamaina tawkhigani marak sida akhoi as a common people ama oina Manipur mi ama oina indigenous people of Manipur ama oina akhoi masen punge akhoi gi Manipur gi ramdamda chatnanabagi damak sida akhoi bu facilitate tobiu haina Manipur governor Ajay Kumar Bhalada February 12 duda haitare sorry 10 February duda akhoi Delhi da unahi akhoi Thadau in P Manipur maikei dagi yam sengna thami akhoi gi demand number 1 amadi Meitei ga unaba ama sinbiu Manipur government na Meitei haidi Manipur CSOs mayam na number 2 da akhoi na khwai dagi yaning daba illegal immigrant ni top lakpa yananaba adugi yamna sensationalize oiba yamna sensitive issue oiba illegal immigrants gi matang sida any kuki tribe haiba wahei sisu kakthat piro haibase akoina Thadau na kanna push toki ahum subada Thadau gi human rights peace gi damak tangangi ba pro peace oiba pro Manipur oiba Thadau mayam singbu akoibu security protection PBO sigi suspension of operation the levy ba UPFK no gi makhada kunmanga leba naharon si singse moina agreement gi inabay matungina loss of the land ngakani civilian population attack to roy haiba gumbagi se hetang to biba taradi Manipura santi dum halakani akhoi su dum yahi gani haina akhoi na tora kansida Bharat Sarkar ga Manipur Sarkar di karisu facilitate to bi de hairade moi saurakani ado iresu it is more or less like kem to bi bagum ne hojik di people to people akhoi gi own channel da adum unaraga lai armain to duna akhoi gi Bharat Sarkar su peace की strategy और roadmap से फजना
yat te bi da cookie gi appeasement policy sida adarom da chat pra hai bise koi dau kan na le yamna du hangang ru tara di anti indian ne hai da ka do bani na yamna sensitive oi bani na mai ke khuding mak da koi na mi ga khat na ning da bagi maram ojuna tumina le hi bai wa ne but Bharat Sarkar ki role responsibility se yam sathi hai na koi Manipur praja gi damak ta di yam na aphaba oi de hai bise ei tam janingi so basically Indian government ki role hai bise peace ki mahut sida pieces ki oina chat khrabani na ado ai taradi yakoi Manipur praja mayam ngasi lebiri ba mayam Manipur praja mayam yelhomi mayam mahiron gi leminar ba yakoi mayam hana bhab taminar aga adu toba taradi no force or not can divide us no geopolitics no politics can divide us hai base a hanba round the thumbs again Marweb ingredient or steps, 3 important non-negotiable steps. Non-negotiable steps hai taradi ahan bada cookie kanano hai base khoi Manipur da identify to drobadi problem adum legani number 2 da turbunga tuibong ki marak se law and order se India ki Pakistan hai na buffer zone hai na sathi ba 7 check post se lothok tragadi lanso du da horak pane sei sida law and order hai tare India na piriba right to life right to freedom adu sigi maro ina turbung tu tuibong sigi chuchampur manung sida sida fazana buffer zone gumba thamba se lothok ka do project Kampopi ki highway ki se athing ba kem ta leite samak su chat le hadle kem problem leitre adumain to duna lan ho dorok pham si mapham sida kanana to khiba cookie na to ba cookie du kanano adu mayam sing du thidok pa mathau ta ba se akoi na identify to ngai phau ate ke angang su suka kana roi so law and order situation especially in these threats needs to be strengthened adu hek to ba loira kansida IDP resettlement halapang amgani Meitei to Chochampurgi hanbang amgani More da hangani Kampopi da hangani ba admain to duna akoi cookie kanano hai bese hana khangse ani subada law and order se ngasai hodok pham duda irang hodok pham maramdi More da hana leminra ba Meitei ga thangna ba dum khatnei Lema khong da chingmang da dum khatna ba se is like a normal daily business neba but it never come out to the level of communal Kangchup da Meitei ga tanarwa pheyeng ga kaino dum khatnei it never come out to the level of communal but sigi lebiri ba Bisempur ga Chochampur ki state si sida akoi Manipur government na Bharat Sarkar na law and order se phajina to ga ba aduga lastly suspension of operation the lebiri ba su group UPF ke no ani sina president rule manung sida moi de extend to bi khre Manipur praja mayam thado yauna akoi yaning dabane maram di akoi human rights phajana violate to bibagi maram oiduna hojik di extend to bi khre but provided kari to badage Manipur kai ba yaroi hai ngarang maksu saikot gi MLA Paulen Lal cookie gi activist mana negotiated political solution support to biga do ba responsible government oiba taradi akoi popular government support to gani hai akoi na khumbusina adudi Manipur kai ba yaroi Mitop khandok ka dobni haiba yabi ka dobni ado maro ina mogi agreement da yawba abide by the territorial integrity of Manipur haiba se phajana Bharat Sarkar na mogi MLA duga sympathizers mayam su group sing chuda kaino to biduna asyang ba cookie gi Meitei gi yes purup yam leirabasu Manipur CSOs mayam leirabasu Meitei gi oina nahansu kokomi gi kaino coordinator oza thoba na Imphal is peace for all community. We welcome Haireba. Adumai na to biga doba thado. No na cookie na thon biba koi thado thopa gum do na cookie ato pasing so loi tho. Ko cookie ka nano hai du thidok se anti peace kambu sing se koi Manipur praja mayam na thido aga santi ge namak ta wari koi masen hana wari san se se ei tham jani. Okay, thank you so much. Ado question take masam kha hapso bagi hakta lamjadang. Michael Koigi role of cookie CSOs, Makogi role the career get the peace for one matam. Cookie in P Manipur ga Cookie Students Organization ki se proxy atay forum aduga committee kaya se magasumo si chen basuk ya yaroi mogi responsible ne moi na semi ba proxy bayam singdo
kaino toraga abolish loi toraga dissolve toraga cooking pi Manipur ga cookie students organization se go to ITLF atay take to oga mo se thola ga karino moi na pambado suspension of operation da sugi keno UPF da moi khut sinare hai taradi Bharat Sarkar na su kangbu singi damak to da fajana control toraga pro peace kangbu ada leba mi singdo akoi masen wari sana ba adu gidun Michael, Michael, who should be held responsible if peace is not restored? In the legally, next 6 months? constitutionally speaking, government of India ne. But morally speaking, after knowing the proxies of government of India, koi Manipur Praja Mayam koi khang yan na usi India government ki role se. They are also a party to it. Mo so party ni maram di mo na themi ba suspension of operation de lady ba kanglu mayam. Episto ba dagi mo na koi da aggression to hi ba gi podo. Mayik sing na koi khang na. Ako'y masin punbang amdra day. Ako'y Manipur Praja Mayam gi moral responsibility ni. Maroy na nga sila pami ba panelist mayam gi responsibility ni. Because even after 6 months, after knowing the involvement of government of India, ako'y masin pamin na raga ngasay ozap naman na haibado. Law da kap na gado ba ni haibado. Ako'y nasu kapang amdra ba di. Bharat Sarkar ba ako'y na fix to bang amdra ba di. Then it is the moral responsibility of all the people of Manipur, especially ngasi penalist mayam sing say dai fix morally which because ako'y punde ba yadre ba hojik ware so community understanding se ako'y yam thuna lakhan se community se da zati loi namak ako'y paite kanano mar kanano thado kanano adu mayam identify to raga yara di think Okay. it will work out age mind tham jaga